Manipur tholiba kangluk ki rang asina maram oiraga Imphal West District ki manung sanna leiba Tairenpokpi Amadi New Keithelmanbigi da leiba Khunjasing sahi ani hena Masagi Mayumda leiba yadaduna relief camp ta leirakhiba du Chayol Asigi Manungda Masagi Mayumda Hanjilhallagani haina Imphal West Deputy Commissioner M Rajkumar na phungdokre paw sina makha taraduna hai Deputy Commissioner MASA yauna IDP sing Mayumda Hanjilhanaba paikhalakliba thabak thoram singda hakthengna chatuna yengsinkre yengsin khongsadada Deputy Commissioner na phongdorokpagi matung inna Tairenpokpi Amadi Keithelmanbigi mioi khara Masagi Mayumda leinaba haukre adum oinamak yumna kunga mathoirom walhauriba sing asigi yumgi phibam sing sengdokpa semjinba thagna sanaba ising phanganba amadi electricity pibana singba yamna kana yengsinbagi thabak sathari relief camp ta leiraga hayengmak yumda hongjilaga nakoina thokpa leiroro haiba yadabanina semjin sajinba mai ising phanganba tangai fade mari leinaba department singnasu yamna kana honaduna lakli yumda hongjinbada tangai fadana sel khara mathau taba maramna sel kaithokpinaba finance department ta haijakre madi IDP sing Mayumda Hanjilhankre haiduna makoina relief camp ta leiringaida fangba ration amadi atai khudong saba sing khudakta kakthatpa tawroi makha tana khudong saba sing adu phangan khigani paikhalakliba thabak thoram sing asi lona thumna tawbanate kangpokpi ga tainaba mafam singda makoigi deputy commissioner amadi law and order ga mari leinaba SP singda pawpiduna mahangna paikhalakliba thawrang sing asigi maramda khanghalli soi ngam loidaba phibam ama semgalakpadagi makoi halannaba thawrang asi paikhalakpani haina mahakna makha tana phungduki